mayam ahan mamakta kanglele pung original gi maikaidagi mayam amuka hanna taramnokchari ngasisu aigi subscriber iyamba makangna thabira pori ma mayam gi maphamda khudol tamjarage haidana uduna lakchari wari asi lanthok sakiba matamda soikiba langkiba kaya yorbasu mayamna nungsibiduna ngapi haidana hajari wari asi hodre mangana channel asibu mapung phanbada saruk yabiboina ado matamna like amadi subscribe share to biram haidana hajari adudi wari saukjaragi aigi ming amadi laifamdi asengbadi losaragi sahi asi sabsabadi khangjadri matamado aina class 4 5 tamlakpa matamada waidani matamadudi durga puja gi matam oibanina aikhoi sulai kaigi dada hoi mayamga durga puja latlami sankhara sauna saraga aikhoi mayamgi maraktagi imanaba nikiga ibanigana angang ioi oi aikhoi gi yunga aikhoina sangsariba lai lafam labukase yamnadi lapnadi asumna ahamba numisimadi magi yumda satnaraga saksanasi hainaduna yumda saksanarami aduga mathangi numitagidi seng hawai ngari ngatai magi leijaba puraklaga lai lafam sangaduda sak thonglaga sanarami ayuk nungthilgi matamdana isai tharaga langnaraga lei numidang hek tabagadi pot huranaba satnabani haiduna magi tim khaidoknai adabu hojik matamgi durga puja lapnariba angang singti pot huranaba chatlibra satribra habadudi aisu khangdrei adabu aikhoi ki matamdadi pot huranaba se yamna satnai aikhoi tarukni lai latliba se aduga ahum khaidoknaraga pot huranaba satna se haiduna hainaki aigani kiga dada amaga aikhoi humsu tongan ba masala se hainaki aduga makhoi hum amana tongan amma satlo haina hainarami aikhoi humsu suga yendenga kari no atai su hura lakhi atai kangbu dusu mairel torobot laphoina chingba atai kharasu makhoi ni hura lakhi aduga aikhoi gi sang aduda amuk halaklaba matungda sak thonglaga sanare sak toklaba matungda tumnabani haiduna tongnarami adubo iyamba makhoi kharadi pochai huramba chalukhiga hairaga makhoi su sakhrei lehoriba aikhoi kharadudi saruna phajana makhada tharaba phakna mathakta phajana muk tharaba aikhoi gi tumpham maduda tumnabani haiduna tongnarami pung tara muk tarakpa adwai ki matam maduda aikhoi gi sangi maningdagi angang amana kapagi makholda nikibanina yamna kanna natna taba horakhi adamna tarakpadagi nikina asumna haidakhi kaidagi angang kapagi makholno kaidagi noba kapliba makhol asibo asi haidakhi matamaduda isu kadai waidagi no khangde hairaga haikhi adabo jwa sanariba yamba makhoi ahomadudi tadabra khangdi mayamda wafam amata atopa lailapa yamba singa aikhoi maraktagi yamba amaga makhoi khara pot huramba sakhibani aduna sang asida lehoriba si aikhoi mangani punna nikibanina adumna ngangna baduda jwa sanariba yamba makhoi ohmaduna asum dhanglakhi ina wanibu yamna kibrane adumna hanglakpaduda aina asum haikhi kasu ukideda dada hoi leirakabu akadabai kiduino adumna haina ringai tanjaduda mai sumu thokre mai mupaduda aikhoisu pumami mami mai gi bera chakri tawrakani habasi hana khanglu mai gi thorang soi khoidi amata da hogde maram masina pumami mami lai gi manakta budi candle ka mai khikalai adu boy khoisu amata hogot nadre adumna leiringai tanjaduda nupi mana nahi boy kapoy karino khangdaba ama aikhoi pulap taraklami adamna tarakpadagi aikhoi gi maraktagi iyamba amana asumna hairaki kana oiriba janune labok asida kapiba sibo kapam leitabadumna nupa kainabagi kapliba jala nakhoi leiramuko ai mapalda thoklaga yengluke asi hairaga iyamba daso ambamba mara aduda maraga thoklaga yengkhi adamna yengba thokraga ngihak leiragadi iyamba daso ima haina amuktang kanna lauramlaga mahaksu gyan manglaga lekthakhrei
ꯑꯗꯨꯝꯅ ꯂꯥꯎꯈꯤꯕ ꯑꯗꯨꯗ ꯏꯌꯥꯝꯕ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏ, ꯀꯔꯤꯅꯣ? ꯅꯥꯎꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯈꯨꯠ ꯁꯝꯂꯒ ꯃꯥꯔꯒ ꯏꯌꯥꯝꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯁꯨ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯄꯥꯟꯗꯗꯤ ꯊꯥꯕꯜꯁꯨ ꯑꯗꯨꯝ ꯉꯥꯜꯂꯤ꯫ ꯑꯗꯨꯅ ꯏꯌꯥꯝꯕꯗꯣ ꯑꯩꯈꯣꯏ ꯃꯔꯤꯅ ꯃꯈꯨꯠ ꯃꯈꯣꯡ ꯄꯥꯏꯔꯒ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯡꯖꯤꯜꯂꯤ꯫ ꯁꯪ ꯃꯅꯨꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯩꯁꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯝꯅ ꯃꯩ ꯂꯥꯛꯄꯗꯒꯤ ꯗꯥ ꯅꯥꯎꯕꯒꯤ ꯃꯁꯛ ꯑꯗꯨꯁꯨ ꯃꯩꯉꯥꯜ ꯑꯗꯨꯗ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯦ꯫ ꯗꯥ ꯅꯥꯎꯕꯒꯤ ꯃꯁꯛ ꯑꯗꯣ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯤꯀꯤ ꯏꯕꯥꯅꯤꯗꯤ ꯀꯤꯕꯅ ꯏꯁꯥꯁꯦ ꯂꯣꯏꯔꯕꯅꯤ꯫ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯣꯔꯣ ꯉꯣꯔꯣ ꯑꯣꯟꯈꯠꯂꯒ ꯃꯔꯩ ꯀꯥꯗꯨꯁꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯑꯣꯠꯇꯅ ꯁꯥꯟꯅꯩ꯫ ꯃꯌꯥꯗꯨꯁꯨ ꯎꯠꯂꯒ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯄꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯀꯤ ꯏꯕꯥꯅꯤꯗꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯞꯄꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯀꯣꯛ ꯑꯗꯨꯁꯨ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡꯒ ꯊꯥꯔꯒ ꯂꯥꯛꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯈꯩ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕ ꯏꯌꯥꯝꯕꯗꯨꯗꯤ ꯃꯥꯁꯨ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕ ꯏꯌꯥꯝꯕꯗꯨꯗ ꯇꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯌꯥꯝꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯃꯥꯒꯤ ꯁꯤꯗꯤ ꯆꯨꯝꯅꯒꯤ ꯅꯥꯕ ꯃꯥꯟꯗꯦꯕꯣ꯫ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯅꯕ ꯉꯝꯃꯔꯣꯏ꯫ ꯃꯌꯨꯝꯗꯔ ꯀꯩꯅꯣ ꯄꯨꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕ ꯏꯌꯥꯝꯕꯗꯨꯅ ꯗꯥ ꯅꯥꯎꯕꯕꯨ ꯄꯣꯔꯒ ꯗꯥ ꯅꯥꯎꯕ ꯍꯣꯏꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯄꯨꯡꯗꯤ ꯑꯍꯤꯡꯒꯤ 1 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯗꯥ ꯅꯥꯎꯕꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯛꯂꯕꯅꯤ꯫ ꯗꯥ ꯅꯥꯎꯕꯒꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ "ꯀꯀꯥ, ꯅꯦꯅꯦ" ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯀꯧꯏ꯫ ꯑꯍꯥꯟꯕ ꯀꯧꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯨ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯇꯥꯔꯒ ꯗꯥ ꯅꯥꯎꯕꯒꯤ ꯃꯄꯥ ꯀꯀꯥꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯃꯅꯨꯡꯗꯒꯤ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯈꯤ, "ꯀꯀꯥ, ꯑꯩꯈꯣꯏꯅꯦ, ꯖꯦꯝꯁꯟ ꯍꯣꯏꯅꯦ꯫ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨꯕ꯫ ꯅꯆꯥꯅꯨꯄꯥ ꯅꯥꯎꯕꯁꯦ ꯆꯣꯔꯣꯟ ꯄꯥꯔꯣꯟꯁꯨ ꯄꯪꯂꯣꯟꯗ ꯂꯣꯜꯂꯤ꯫ ꯃꯔꯩꯁꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯉꯛꯁꯨ ꯐꯦꯔꯦ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨꯁꯨ ꯉꯣꯔꯣ ꯑꯣꯟꯈꯠꯂꯒ ꯂꯩꯔꯦ ꯀꯀꯥ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ." ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯗꯥ ꯅꯥꯎꯕꯒꯤ ꯃꯄꯥꯗꯨꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯄꯥꯜꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯆꯥꯒꯤ ꯐꯤꯕꯝ ꯑꯗꯣ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯦ, ꯀꯩꯗꯧꯔꯤꯕ? ꯅꯠꯇꯦ, ꯅꯥꯎꯕꯁꯤꯕꯨ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯉꯁꯥꯏ ꯂꯩꯍꯧꯕ ꯑꯩꯈꯣই ꯃꯔꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯑꯣ ꯀꯀꯥ, ꯈꯪꯗꯦ, ꯉꯁꯥꯏꯗꯣ ꯅꯨꯄꯤ ꯑꯃꯅ ꯅꯍꯦꯕꯣꯏ ꯀꯞꯄꯣꯏ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯏ ꯍꯥꯏꯗꯅ ꯃꯄꯥꯜ ꯑꯗꯨꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯒꯦ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯝꯃꯒ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯈꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯃꯄꯥꯜ ꯑꯗꯨꯗ ꯃꯥꯔ ꯊꯣꯛꯂꯒ ꯁꯪ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯄꯅꯤ꯫ ꯁꯪ ꯃꯅꯨꯡꯗ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯒ ꯃꯩ ꯂꯥꯛꯂꯦ꯫ ꯃꯩ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯗꯥ ꯅꯥꯎꯕ ꯑꯗꯨ ꯄꯣꯔꯒ ꯂꯥꯛꯈꯤꯕ ꯏꯌꯥꯝꯕꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯀꯥ, ꯑꯩꯁꯨ ꯄꯣꯠ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕꯅꯦ꯫ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯅꯥꯎꯕ ꯑꯁꯤ ꯂꯥꯛꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯃꯁꯤꯗꯤ ꯄꯟꯊꯔꯒ ꯂꯩꯕ ꯐꯔꯔꯣꯏ, ꯌꯨꯝꯗ ꯄꯨꯔꯁꯤ ꯍꯥꯏꯔꯒ ꯌꯨꯝꯗ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅꯤ." ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯇꯝꯕꯗꯒꯤ ꯗꯥ ꯅꯥꯎꯕꯒꯤ ꯃꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯐꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ꯫ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯗꯨꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯦ, ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯀꯀꯥ ꯑꯗꯨꯒ ꯗꯗꯥ ꯑꯅꯤ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯆꯠꯈ꯭ꯔꯦ꯫ ꯗꯥ ꯅꯥꯎꯕꯒ ꯃꯃꯥꯟꯅꯕ ꯑꯃꯒ ꯅꯤꯀꯤ ꯏꯕꯥꯅꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯗꯥ ꯅꯥꯎꯕꯕꯨ ꯁꯪꯍꯧꯏ꯫ ꯗꯥ ꯅꯥꯎꯕꯒꯤ ꯃꯃꯥꯗꯨꯁꯨ ꯃꯆꯥꯒꯤ ꯃꯃꯤꯡ ꯀꯧꯔꯒ ꯀꯞꯂꯒ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯃꯩ ꯊꯥꯔꯒ ꯃꯆꯥꯅꯨꯄꯥ ꯅꯥꯎꯕꯕꯨ ꯎꯛꯊꯣꯛꯄꯤꯔꯝꯃꯤ꯫ ꯗꯥ ꯅꯥꯎꯕꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯨꯛꯀꯁꯨ ꯀꯟꯅ ꯅꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯀꯞꯂꯒ "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ?" ꯍꯥꯏꯔꯒ ꯃꯆꯤꯟꯗꯁꯨ ꯁꯣꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯗꯥ ꯅꯥꯎꯕꯒꯤ ꯃꯄꯥ ꯀꯀꯥꯗꯨꯒ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯃꯥꯏꯕꯗꯨꯒ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯃꯥꯏꯕꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯗꯥ ꯅꯥꯎꯕꯗ ꯇꯩꯔꯦꯜ ꯄꯨꯡꯚꯥꯏ ꯃꯅꯥ ꯑꯗꯨꯅ ꯄꯨꯈꯤꯛꯇ ꯈꯤꯛꯆꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯈꯤꯛꯆꯤꯟꯈꯤꯕꯗꯒꯤ ꯗꯥ ꯅꯥꯎꯕꯁꯨ ꯁꯥꯎꯔꯛꯄꯒꯤ ꯃꯑꯣꯡꯗ ꯃꯥꯏꯕꯗꯨꯗ ꯌꯦꯡꯂꯛꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯗꯥ ꯅꯥꯎꯕꯗ "ꯅꯪ ꯀꯔꯤ ꯄꯥꯝꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯗꯥ ꯅꯥꯎꯕꯗꯤ ꯁꯥ ꯃꯀꯣꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯦꯟ ꯑꯃꯨꯕꯤ ꯑꯃ ꯊꯤꯔꯛꯑꯣ꯫ ꯃꯥꯒꯤ ꯆꯤꯟꯖꯥꯛꯁꯦ
ꯊꯥꯗꯣꯛꯇ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤ ꯌꯥꯔꯔꯣꯏ꯫ ꯀꯀꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯣꯖꯥ ꯃꯥꯏꯕ, ꯁ꯭ꯋꯥꯏꯁꯤꯗꯕꯨ ꯀꯅꯥ ꯀꯅꯥꯒꯤ ꯌꯦꯟ ꯑꯃꯨꯕꯤꯕꯨ ꯂꯩꯔꯝꯗꯣꯏꯅꯣꯗ? ꯂꯩꯔꯝꯕ ꯊꯣꯛꯂꯕꯁꯨ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯅꯥꯅꯕꯨ ꯄꯤꯔꯛꯇꯣꯏꯅꯣ? ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯀꯅꯥꯅꯣ ꯅꯈꯣꯏ 2-3 ꯆꯠꯂꯣ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯕꯣꯛꯇꯨꯗ ꯄꯨꯄꯨꯅ ꯌꯦꯟ ꯑꯃꯨꯕꯤ ꯑꯃ ꯄꯤꯔꯛꯑꯣ ꯍꯥꯏꯌꯦꯅ ꯅꯈꯣꯏꯅ ꯇꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯏꯌꯥꯝꯕ ꯑꯅꯤꯗꯨꯁꯨ ꯀꯤꯅ ꯀꯤꯅ ꯆꯠꯈ꯭ꯔꯦ, ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯀꯗꯥꯏꯋꯥꯏꯗꯅꯣ ꯃꯥꯅ ꯉꯁꯥꯏ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤ? ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯏꯄꯨ ꯃꯥꯏꯕꯗꯨꯒ ꯑꯩꯈꯣꯏꯅ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯥꯏꯅ ꯏꯄꯨ ꯃꯥꯏꯕꯗꯨꯗ ꯇꯥꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯄꯨ ꯃꯥꯏꯕꯗꯨꯅ, ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯌꯨ꯫ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯂꯩ, ꯑꯗꯨꯕꯨ ꯏꯄꯨ ꯃꯥꯏꯕꯗꯨꯒꯤ ꯃꯆꯤꯟꯗ ꯃꯔꯨꯝ ꯃꯔꯨꯝꯕꯨ ꯁꯣꯟꯕꯅꯦ, ꯊꯥꯡꯕꯨ ꯍꯥꯏꯕꯅꯦ ꯇꯧꯔꯒ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯇꯧꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯝꯅ ꯂꯣꯏꯕꯗꯒꯤ ꯗꯥ ꯅꯥꯎꯕꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯥꯛꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯗꯥ ꯅꯥꯎꯕꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯗ ꯃꯆꯦ ꯍꯣꯏꯗꯨꯗ ꯂꯥꯎꯕꯣ ꯈꯣꯡꯕꯣ ꯀꯞꯄꯣ ꯂꯥꯎꯕꯣ ꯇꯧꯔꯝꯕꯗꯨꯗ ꯃꯈꯣꯏꯒꯤ ꯃꯌꯥꯝꯕꯁꯤꯡꯅ ꯐꯅ ꯄꯨꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯄꯨ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛꯁꯨ ꯇꯦꯔꯦꯝ ꯄꯨꯡꯍꯩ ꯃꯅꯥꯅ ꯊꯤꯛꯇꯣꯛꯂꯕ ꯃꯇꯨꯡꯗ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯧ ꯂꯣꯏꯔꯦ, ꯅꯐꯝꯗ ꯍꯜꯂꯣ ꯍꯥꯏꯗꯨꯅ ꯏꯄꯨ ꯃꯥꯏꯕꯗꯨꯅ ꯍꯥꯏꯈꯤ꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯗꯥ ꯅꯥꯎꯕꯗꯨꯁꯨ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯍꯥꯏꯊꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯈꯤꯕꯗꯒꯤ ꯏꯄꯨ ꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯗꯥꯏ ꯉꯁꯥꯏ ꯅꯈꯣꯏꯅ ꯂꯧꯕ ꯆꯠꯈ꯭ꯔꯤꯕ ꯌꯦꯟ ꯑꯗꯣ ꯄꯨꯔꯛꯂꯕ꯭ꯔꯥ? ꯄꯤꯔꯣ ꯑꯁꯤꯗ꯫ ꯃꯥꯏꯕꯗꯨꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯌꯦꯟ ꯑꯗꯨꯁꯨ ꯂꯧꯔꯦ, ꯑꯗꯨꯒ ꯈꯔ ꯂꯥꯞꯇꯛꯅ ꯌꯦꯟꯂꯤꯡ ꯑꯗꯨꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯊꯥꯗꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ, ꯄꯣꯊꯥꯍꯜꯂꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯂꯥꯏ ꯂꯥꯞꯐꯝꯗ ꯇꯨꯝꯗ꯭ꯔꯦ, ꯗꯥ ꯅꯥꯎꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯄꯨꯜꯂꯞꯅ ꯂꯩꯅꯔꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯗꯥ ꯅꯥꯎꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯪꯉꯤ꯫ ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯗꯥ ꯅꯥꯎꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯍꯥꯟꯕꯅ ꯊꯦꯡꯅꯔꯤꯕꯗꯣ, ꯑꯩꯅ ꯃꯥꯔꯒ ꯃꯄꯥꯟꯗ ꯊꯣꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯂꯧꯔꯤ ꯑꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯐꯤꯉꯣꯛ ꯁꯦꯠꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯇꯦ꯫ ꯑꯩꯁꯨ ꯈꯨꯝꯂꯛꯃꯟꯗꯦ ꯈꯟꯗꯨꯅ ꯃꯁꯛꯇꯗꯤ ꯌꯦꯡꯂꯒꯦ ꯈꯜꯂꯒ ꯃꯃꯥꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯃꯥꯏ ꯑꯗꯨ ꯁꯤꯠ ꯅꯥꯜꯂꯒ ꯃꯃꯥꯏ ꯑꯗꯨ ꯉꯧꯔꯣꯛ ꯉꯧꯔꯒ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯩꯁꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈꯤꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯩꯁꯨ ꯀꯔꯤ ꯇꯧꯈꯤꯒꯦ ꯑꯩ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯗꯥ ꯅꯥꯎꯕꯅ ꯇꯝꯂꯛꯈꯤ꯫ ꯂꯥꯏ ꯂꯥꯞꯄꯗꯨꯗꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜꯁꯤꯡꯒ ꯄꯨꯜꯂꯞꯅ ꯂꯥꯠꯃꯤꯟꯅꯔꯒ ꯂꯥꯏ ꯑꯗꯨꯁꯨ ꯂꯥꯠꯄ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯏꯁꯥꯗ ꯑꯁꯦꯡꯕ ꯊꯣꯛꯄ ꯋꯥꯔꯤꯒꯨꯝꯕ ꯍꯥꯞꯅꯤꯡꯕꯒꯨꯝꯕ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫